Awang Nongpok Lamdamga mainland India ga samnafam oiriba chicken neck haina sukhangnariba Siliguri corridor da Chinese amasung Bangladesh ki aerial gi activities sing hengalakpana India na chekshin tharang lokhatpo oina Russia na saba S-400 Trim air defense missile system thamkhre S-400 asi long range surface to air missile amani China amadi Bangladesh ki chingnaningai oiba thabak tharam sing chatharakpa asina leibak asida khudong thiningai oibana India na West Bengal da leiba Hasimara air base da Rafale fighter jet BrahMos Supersonic Cruise Missile Regiment Air Defense System amadi pung kunmari lepa laitana protection lainaba India gi Air Defense System ni saruk ama oiriba Akas amasung Surat unit su thamkhre Jackson tharang asi Muhammad Yunus na luchingba Bangladesh ki interim government na China amadi Pakistan gi hena naksanaragpa asidagi lawkhalakhibani Siliguri corridor gi manak na leiba Lalmonirhet district asu Chinese supported air base lingkhalakba amadi Bangladesh ki drone surveillance ki thabak tharam hengalakpa gi pau kaya lakpana India gi maikai degesu security ki thabak tharam sing asi lawkhatkibani